Sima here, Aduga, get a wet guess over the what? Okay. What's up, people? Johnny here again. Ngasi di mayam na sakang makang naraba farmer Lairenmamit ay ngasi zung na balaksare. Aduna ay na ngasi kung nazariba farmer Lairenmamit si mayam na hanasu loy na po ubira butuni. Ado ngasi di kitang educational loy ba video ay na togjara ke ko. Abi farmer Lairenmamit si loy na po mayam loy kang bira butuni. Ado bu ngasi ay na me no na farmer Lairenmamit ka unara wari sara ka doise kogi Manipurda thau phangdaba na role mayam am leiri ko. Aduna farmer Lairenmamit sina role model ama oina lauraga mangondagi tips keke mayam do loina ba hajarake farming se kamain tawgadagi khotgadagi adagi kaitare paisa kyam thokpu yai adu tobu yai haba mayam do loina ba hajarake aduna ngasi gi videos di educational oigani haitare ko adu farmer Lairenmamit ma ai ko leire ko law leire da pe chaluji ma ji laphu ga ji badana tharaga adagi nga ga su yoi adagi mairien ke hingol badana lei ko adagi kaitare som nakandana mu chuja ke myam lei kaitare ada hape chum yenga lake ko ma si de kana mi to puchu lei ko pro myam lai ado som yenga lake ko chuja nge ji sai gi sina watermelon lo hai bas watermelon myam hegle tamsa luko sang rosi ma kana video copy farmer Lairenmamit se smai chuzak me am jim ti yong aduna maya maina ga si uchara ise kitang motivation namaga loina na uchara kune ko ai on this thoya no ai bhai tar farmer Lairenmamit ga si unara ise ko maming di pure live ni asing budi ko adu ma si de thari si sina maiden le makha thari me am sina ko aduga steidana chuzaka gi thare aduga handaki nong sida ma ising adi mafam je tonguni na ising amta thumde adu ma gi farm je phajana successful phajana oire hai tare ko aduna mayam aina main oina haje nei ri ngasagi thawak phangda wisile no ko kitang lam gumba leiraga di sumaina loina muk tobiraga pesa ji laina thokpa yamne hai tare ko aduna yemyu sida mai keno ni torbot kumbasu or male side le isi islieng gitu Sila kay no Lairenmamit magi. Hello everybody. Signature magi print ko. So my logo kasi yung. Sima here aduga kay the wet guess over the what? Okay. Okay. I just hear call farmer Lairenmamit mana magi games ke no nida magi farms dagi tarbuja mayam se loina wa khaina mi manga khallaga tarbuja ji hele dana ko helaga magi si wet se ke maina guest store ga di pre da dum pugi duine ko aduni tawrisi ado aduma kana chili block kana nami aduma ga jabana wai sana siko ado haji kyoina tarbuja se hega hego ado wet se aina khanuda masigi se 5 kg 5.5 kg man di lumam dong mal okay yeng rosi inong ni tabak yamna suban no makan mako adar Manipur lai bisin inong sing farmer Lairenmamit tagi tamjaninga yam noi ko adu ne nga si miyam da uchaning si su tasing na ai koiba lakwa oina khanbi gano tasing na mayam gi kaitare tobu ya ga do mayam do sidagi mongon dagi tamho se bako adu ne nga si uchara ka do ise phabdi chujak che kam gana thagani adi watermelon chuzaki makha des maina watermelon tha da khotan tori se kamaina togani ha do adi mafam jaga amada multiple cropping na toksan se kamaina togadi ko kadbe adu myam du ne baina yengan jara ka do ise ko okay haje ai no se farmer Lairenmamit. Hello everybody. Hello everybody. Ado ai nga si la actually si di taseng na kitang educational loiba wari wen tok se ba keno ko purel ko aduna nang na farming hor ko se kamain to hore aduga kamain to we have adu maina oina tok se wari se habdang liru na dum pairo ne du wari dum liru ne
ꯐꯥꯔꯃꯤꯡ ꯍꯧꯔꯛꯄꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯉꯟꯅ ꯍꯧꯔꯛꯑꯦꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦꯕꯀꯣ ꯐꯥꯔꯃꯤꯡ ꯍꯧꯔꯛꯄꯁꯦ ꯑꯗꯣ ꯍꯧꯔꯛꯑꯒꯁꯨ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯊꯥꯕ ꯃꯇꯝꯗ ꯌꯣꯟꯐꯝꯒ ꯂꯩꯇꯕꯒꯤꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯐꯥꯔꯝ ꯇꯧꯕꯁꯦ ꯈꯔ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯒ ꯏꯃꯥꯒꯅ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯀꯥꯏꯁꯦ ꯑꯃꯨꯛꯇꯪꯒ ꯊꯥꯔꯒ ꯂꯣꯏꯈꯤꯕꯀꯣ ꯍꯥꯏꯗꯤ ꯏꯟꯀꯝꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯂꯣꯏꯈꯤꯕ ꯑꯗꯒꯤ ꯁꯨꯝ ꯇꯞꯅ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯂꯨ ꯈꯛꯇꯪꯒ ꯊꯥꯔꯒ ꯏꯌꯥꯝꯕ ꯑꯂꯨ ꯈꯛꯇꯪ ꯂꯣꯛꯑꯒ ꯂꯣꯏꯈ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯂꯝꯗ ꯑꯗꯨꯝ ꯃꯥꯡꯍꯧꯋꯤꯗꯅ ꯂꯧ ꯎꯗ꯭ꯔꯤꯐꯥꯎꯇꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯂꯨꯁꯦ ꯊꯥꯔꯗꯤ ꯑꯂꯨ ꯃꯔꯛꯁꯤꯗ ꯍꯟꯗꯛꯇꯤ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯍꯧꯁꯦ ꯑꯂꯨꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯏꯟꯀꯝ ꯂꯥꯛꯅꯟꯕ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯤꯗꯤ ꯆꯨꯖꯥꯛꯃꯨꯛ ꯍꯥꯞꯆꯤꯟꯁꯤ ꯃꯔꯛꯁꯤꯗ ꯀꯥꯏꯅꯀꯣ ꯆꯨꯖꯥꯛ ꯍꯥꯞꯆꯤꯜꯂ ꯍꯥꯏꯗꯤ ꯏꯟꯀꯝꯗꯣ ꯑꯗꯨꯝ ꯁꯤꯖꯟ ꯑꯃꯗ 3-4ꯔꯛ ꯂꯥꯛꯍꯧꯅꯟꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯅꯦꯕ ꯁꯦꯝꯃꯛꯏꯁꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯩꯀꯩꯅꯣ ꯀꯩꯀꯩ ꯄꯣꯠꯁꯤ ꯄꯨꯊꯣꯛꯑꯒꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄ ꯄꯣꯠꯁꯦ ꯃꯥꯏꯔꯦꯟ ꯑꯃꯗꯤ ꯄꯨꯔꯥ ꯂꯣꯏꯈꯔꯦ ꯑꯂꯨ ꯊꯥꯈꯤꯕ ꯃꯐꯝꯗꯨꯗ ꯃꯥꯏꯔꯦꯟꯗꯣ ꯂꯣꯛꯂꯛꯑꯦꯕ ꯑꯃꯨꯛꯀꯀꯣ ꯃꯥꯏꯔꯦꯟ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯇꯣꯔꯕꯣꯠ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯁꯨ ꯋꯥꯇꯔꯃꯦꯂꯣꯟꯗꯤ ꯌꯥꯝꯅ ꯊꯥꯗꯦ ꯊꯕꯤ ꯀꯩꯀꯥ ꯑꯌꯥꯝꯕ ꯂꯣꯏ ꯂꯣꯏꯈꯔꯦ ꯄꯣꯠꯇꯤ ꯃꯥꯒꯤ ꯇꯔꯟ ꯕꯥꯏ ꯇꯔꯟ ꯇꯔꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯆꯨꯖꯥꯛꯀ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅꯗꯤ ꯊꯥꯗꯦꯕꯀꯣ ꯃꯣꯔꯣꯛꯀꯨꯝꯕꯗꯤ ꯑꯀꯨꯠꯄ ꯃꯐꯝꯗꯁꯨ ꯊꯥꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯇꯣꯡꯕ ꯀꯩꯀꯥꯗ ꯈꯔ ꯊꯥꯏ ꯑꯗꯨꯝ ꯍꯣꯔꯦꯟ ꯆꯠꯂ ꯑꯗꯨꯝ ꯌꯦꯡꯁꯦ ꯑꯗꯨ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯊꯥꯔꯤ ꯑꯗꯣ ꯀꯩꯅꯣꯗꯤ ꯇꯣꯔꯣꯕꯣꯠꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯛꯀꯗꯧꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯇꯩꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯦꯅ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯐꯪꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯅꯪꯒꯤ ꯐꯥꯔꯝꯁꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤ ꯌꯥꯎꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯁꯤꯒꯤ ꯂꯐꯨ ꯆꯪꯉꯛꯄꯗꯣ ꯆꯪꯉꯛꯄꯗꯒꯤꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯅꯦꯕ ꯁꯤꯒꯤ ꯄꯔꯦꯡꯁꯤ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯁꯤꯁꯨ ꯌꯥꯎꯔꯤ ꯁꯣꯝꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯅ ꯑꯃꯨꯛ ꯃꯥꯏꯔꯦꯟꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯇꯣꯔꯣꯕꯣꯠꯀ ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯄꯨꯔꯥ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯗꯤ ꯑꯣꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯣꯔꯒꯥꯅꯤꯛꯁꯦ ꯑꯣꯏꯕ ꯍꯥꯏꯁꯦ ꯏꯌꯥꯝꯕꯀꯣ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯏꯍꯟꯕꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯋꯥꯔꯦꯕꯀꯣ ꯑꯗꯣ ꯑꯣꯔꯒꯥꯅꯤꯛ ꯍꯥꯏꯗꯤ ꯏꯟꯑꯣꯔꯒꯥꯅꯤꯛ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯏꯟꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯟꯑꯣꯔꯒꯥꯅꯤꯛꯇꯣ ꯄꯨꯔꯥ ꯍꯩꯗꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯈꯔ ꯈꯖꯤꯛꯀꯤ ꯋꯥꯅꯤ ꯂꯩꯍꯥꯎꯗꯣ ꯏꯁꯤꯡꯗ ꯂꯩꯁꯤꯜꯂꯨꯕꯅꯤꯗꯅ ꯌꯥꯝꯅ ꯋꯥꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯄꯗ ꯂꯩꯍꯥꯎ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯣꯡ ꯇꯥꯕꯗꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯊꯨꯝꯕ꯭ꯔꯥ ꯈꯣꯠꯄ ꯇꯧꯕ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤꯗꯤꯀꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯆꯨꯁꯦ ꯇꯨꯝꯐꯝ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯤ ꯇꯣꯔꯣꯕꯣꯠꯀꯤ ꯁꯥꯒꯠꯂꯛꯀꯗꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯇꯩꯁꯤꯕꯨꯗꯤ ꯁꯥꯒꯠꯄꯗ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯈꯔ ꯑꯗꯨ ꯆꯨꯖꯥꯛ ꯂꯩꯔꯤꯁꯤꯕꯨꯗꯤ ꯆꯨꯖꯥꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯅ ꯂꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯒꯤ ꯑꯗꯩ ꯑꯣꯛꯀꯤ ꯑꯗꯨꯝ ꯄꯤꯖꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯅꯪꯒꯤ ꯁꯤꯒꯤ ꯁꯣꯏꯜꯁꯦ ꯃꯨꯁꯨꯛ ꯃꯨꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ꯭ꯔꯥ ꯃꯁꯥꯒꯤꯅꯦ ꯑꯁꯤꯅꯗꯤ ꯐꯔꯇꯥꯏꯜ ꯑꯣꯏꯕꯗꯤ ꯍꯦꯜꯂꯝꯒꯅꯤ ꯐꯔꯇꯥꯏꯜ ꯑꯣꯏꯕꯁꯦ ꯂꯩꯍꯥꯎꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣ ꯍꯤꯡꯒꯣꯜ ꯍꯦꯟꯅ ꯑꯃꯨꯛ ꯍꯤꯡꯒꯣꯜ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯔꯗꯤꯀꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯆꯨꯖꯥꯛ ꯍꯧꯔꯤꯕ ꯁꯥꯏꯠꯁꯦ ꯁꯣꯝ ꯅꯥꯀꯟ ꯑꯗꯩꯗꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛꯀ ꯊꯨꯝꯖꯤꯟꯍꯟꯈ꯭ꯔꯅꯦꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯅꯠꯇ꯭ꯔꯒꯅ ꯐꯧ ꯊꯥꯔꯛꯀꯅꯦꯕ ꯍꯟꯗꯛꯀꯤ ꯑꯗꯨ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯏꯌꯔ ꯑꯗꯨꯝ ꯑꯃ ꯂꯣꯏꯔ ꯑꯃ ꯂꯣꯏꯔ ꯑꯃ ꯂꯣꯏꯔ ꯇꯧꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯂꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯊꯥꯛꯄ ꯂꯝ ꯑꯣꯏꯕꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯤꯛꯀ ꯇꯝꯍꯜꯂꯤꯁꯦ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯃꯄꯥꯟꯅ ꯇꯝꯍꯜꯂꯛꯄꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯤ ꯎꯍꯟꯖꯅꯤꯡꯉꯤꯁꯦ ꯈꯤꯇꯪ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯇꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯥꯁꯤꯗꯩ ꯂꯣꯏꯅꯃꯛ ꯇꯧꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯤ ꯂꯩꯔꯒ ꯀꯩ ꯇꯧꯗꯣꯏꯅೋ ꯈꯪꯗꯕ ꯑꯗꯨꯅ ꯀ꯭ꯔꯣꯞꯁꯦ ꯑꯃꯨꯛꯇꯪ ꯂꯣꯛꯑꯒꯁꯨ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯜꯇꯤꯄꯜ ꯀ꯭ꯔꯣꯞꯁꯦ ꯇꯧꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥ ꯍꯧꯖꯤꯛꯁꯤꯗ ꯆꯨꯖꯥꯛ ꯊꯥꯏ ꯆꯨꯖꯥꯛꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯊꯥꯖꯤꯜꯂꯒ ꯑꯃꯨꯛ ꯊꯥꯡꯖꯤꯡ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦꯕ ꯂꯧ ꯑꯃꯨꯛ ꯂꯣꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯇꯝꯖꯍꯧꯕ ꯌꯥꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯀꯣ ꯉꯁꯤ ꯑꯩ ꯏꯅꯥꯎ ꯄꯨꯔꯦꯜꯒ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯒꯨꯒꯜ ꯌꯨꯇ꯭ꯌꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇꯔꯇꯦꯅꯤꯡꯁꯨ ꯇꯧꯒꯗꯧꯕꯅꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯑꯦꯖꯨꯀꯦꯁꯅꯦꯜ ꯑꯣꯏꯕ ꯐꯥꯔꯃꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯗꯅ ꯌꯥꯝꯅ ꯒꯨꯒꯜꯗ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯑꯃ ꯃꯤꯝꯁꯨ ꯃꯌꯥꯝ ꯁꯦꯝꯅꯔꯤꯗꯣ ꯒꯨꯒꯜꯗ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯍꯥꯏꯗꯣ ꯑꯩ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯥꯏꯔꯒꯀꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯥꯏ ꯐꯣꯟꯅꯦꯕ ꯑꯩꯅ ꯄꯥꯏꯁꯦꯀꯣ ꯃꯥ ꯌꯨꯇ꯭ꯌꯨꯕꯀ ꯌꯦꯡꯕꯁꯤꯗ ꯑꯗꯨꯝ ꯑꯁ
ꯀꯩꯅꯣꯁꯤꯗꯤ ꯑꯂꯨꯒꯤ ꯃꯆꯩꯁꯤ ꯀꯛꯊꯠꯂꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯕ ꯌꯥꯏꯅꯦ ꯈꯥꯃꯦꯟꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯛꯂꯦ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯑꯗꯨꯅꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯕꯅꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯂꯣꯏ ꯇꯧꯕ ꯌꯥꯔꯦ ꯑꯗꯣ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠ ꯍꯧꯖꯤꯛ ꯃꯥ ꯐꯥꯔꯝꯗ ꯇꯧꯔꯦ ꯆꯍꯤ 12 ꯈꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯑꯃꯥꯅꯦ 12 ꯈꯛꯇꯅꯤ ꯌꯦꯡꯉꯨꯅꯦ 12 ꯍꯥꯏꯁꯤ ꯌꯥꯝ ꯊꯤꯅ ꯉꯥꯎꯁꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝꯅꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯗꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯗꯅ ꯑꯗꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯩꯗꯧꯔꯅꯤ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯁꯦ ꯔꯣꯜ ꯃꯣꯗꯦꯜ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯔꯣꯜ ꯃꯣꯗꯦꯜꯅꯦ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯁꯦ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯃꯣꯇꯤꯚꯦꯠ ꯑꯣꯏꯌꯦ ꯅꯪꯒ ꯎꯅ ꯂꯥꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯊꯤ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯥꯔꯝꯁꯤ ꯎꯕꯗ ꯑꯩꯉꯣꯟꯗꯁꯨ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯄꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇꯁꯦꯡꯅ ꯄꯣꯛꯑꯝꯒꯅꯤ ꯈꯟꯖꯩꯀꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯉꯁꯤ ꯎꯅꯔꯒ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠ ꯃꯁꯥꯃꯛꯀ ꯎꯅꯔꯒ ꯃꯥꯒꯤ ꯃꯆꯤꯟꯃꯛꯇꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯑꯗꯣ ꯄꯨꯔꯦꯜ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯑꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯒꯗꯧꯕꯀꯣ ꯋꯥꯔꯤ ꯈꯤꯇ ꯍꯥꯏꯕꯤꯔꯝꯕꯅꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯃꯣꯏ ꯈꯨꯟꯗꯩꯗꯤ ꯍꯜꯂꯦꯀꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯃꯇꯝ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯣꯡꯕ ꯅꯥꯏꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯎꯈꯠꯂꯒ ꯏꯌꯥꯝꯕ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯨꯛ ꯑꯣꯏꯍꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯡꯐꯥꯡ ꯑꯃꯗ ꯆꯠꯈ꯭ꯔꯗꯤ ꯋꯥꯈꯟꯗꯣ ꯉꯥꯎꯁꯤꯟꯅꯕꯔꯣꯝꯗ ꯆꯠꯈ꯭ꯔꯗꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯈꯪꯅꯦꯝ ꯅꯦꯝꯗꯈꯤꯕꯁꯨ ꯌꯥꯏꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯔꯦ ꯎꯗꯔꯦ ꯇꯜꯂꯦ ꯀꯥꯏꯅꯒ ꯁꯨꯝ ꯂꯩꯊꯣꯛꯑꯗꯤ ꯍꯥꯏꯗꯤ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯈꯪꯗꯕ ꯌꯥꯗꯦ ꯎꯗꯕ ꯌꯥꯗꯦ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯍꯥꯏꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯂꯞ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞ ꯑꯩꯁꯨ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯐꯥꯔꯝ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯑꯗꯣ ꯐꯥꯔꯝ ꯈꯠ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯐꯕ ꯂꯝꯕꯤꯗꯣꯀꯣ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠꯀꯗꯕꯗ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯦ ꯃꯌꯥꯝ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯐꯥꯔꯝ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯕꯨ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯅ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯁꯤꯟꯕꯤꯔꯒ ꯊꯕꯛꯁꯦ ꯉꯁꯤꯃꯛꯇꯒꯤ ꯑꯗꯨꯝ ꯍꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯂꯨꯔꯕ ꯇꯥꯡꯀꯛꯇꯅꯤ ꯂꯩꯔꯤꯁꯦ ꯉꯁꯤꯃꯛꯇꯁꯨ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯕꯔꯗꯁꯨ ꯎꯏ ꯗ꯭ꯔꯒ ꯆꯥꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯑꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯒ ꯁꯤꯕ ꯑꯣꯚꯔꯗꯣꯁ ꯆꯠꯂ ꯁꯤꯕ ꯃꯌꯥꯝ ꯑꯃ ꯀꯦꯁ ꯑꯃ ꯊꯣꯛꯏ ꯍꯟꯗꯛ ꯆꯍꯤꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦꯀꯣ ꯗ꯭ꯔꯒ ꯆꯥꯕꯁꯦ ꯁꯤꯒꯤꯁꯤꯗꯒꯤ ꯊꯩꯗꯣꯛꯑꯒ ꯊꯕꯛ ꯂꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪ ꯃꯌꯥꯝ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯟꯃꯃꯤꯠ ꯍꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯃꯨꯛ ꯇꯁꯦꯡꯅ ꯑꯩ ꯆꯍꯤ 40 ꯁꯨꯗ꯭ꯔꯣꯝꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯀꯀꯥ ꯀꯧꯕ ꯌꯥꯏ ꯑꯩꯁꯦ ꯍꯧꯖꯤꯛ 38ꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ 40 ꯁꯨꯗ꯭ꯔꯣꯝꯅꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯇꯝꯁꯦ ꯅꯣꯏꯅ ꯑꯃꯨꯛ ꯁꯤꯜꯍꯧꯔꯗꯧꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯇꯒꯤ ꯇꯝꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯆꯍꯤ ꯍꯟꯖꯔꯒꯁꯨ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯑꯗ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩ ꯀꯩꯅꯣ ꯈꯇꯪ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯐꯥꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄꯣꯠꯁꯦ ꯑꯃꯈꯛꯇꯪ ꯊꯥꯔꯒ ꯂꯣꯏꯍꯟꯗꯕꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯂꯝꯗꯨꯅ ꯀꯥꯟꯅꯕ ꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯨꯡꯁꯤꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅꯒ ꯁꯤ ꯅꯨꯡꯁꯤꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯖꯔꯒ ꯐꯪꯖꯕꯅꯤꯅ ꯑꯗꯨꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗ ꯏꯌꯥꯝꯕꯒꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯂꯣꯏꯊꯣꯛꯅꯟꯕꯩ ꯈꯨꯊꯥ ꯊꯥꯗꯕ ꯍꯥꯏꯗꯤ ꯃꯊꯪ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯅꯟꯕꯩ ꯃꯑꯣꯡꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯄꯥꯟꯒ ꯑꯗꯨꯝ ꯊꯥꯖꯤꯜꯂꯤꯅꯦꯕ ꯍꯥꯏꯗꯤ ꯔꯦꯅꯤ ꯁꯤꯖꯟ ꯃꯇꯝꯁꯦ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯄꯩꯁꯥ ꯂꯥꯛꯄꯝꯁꯦ ꯂꯧ ꯅꯨꯡ ꯇꯧꯔꯤꯉꯩꯁꯦ ꯑꯗꯣ ꯊꯥꯡꯖꯤꯡ ꯊꯥꯔꯒꯕꯨꯗꯤ ꯊꯥꯡꯖꯤꯡꯗꯩꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯡꯖꯨꯄꯥꯟ ꯑꯗꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯁꯨꯅꯀꯣ ꯃꯇꯝꯒꯤ ꯆꯥꯅꯕ ꯍꯥꯏꯗꯤ ꯊꯥ 12-2 ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯕꯁꯦ ꯍꯥꯔꯚꯦꯁ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯥꯕꯤꯒꯗꯧꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯏꯟꯀꯝ ꯂꯩꯅꯤ ꯐꯥꯔꯝ ꯇꯧꯁꯦ ꯑꯩꯒꯤꯁꯨꯀꯣ ꯑꯍꯥꯡꯕ ꯂꯐꯨ ꯃꯈꯣꯡꯒꯥꯏꯁꯦ ꯍꯥꯡꯉꯦꯕ ꯁꯤꯁꯨ ꯂꯥꯛꯅꯟꯕꯒꯤ ꯁꯦꯝꯃꯦꯕꯀꯣ ꯑꯗ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯁꯤꯟꯕꯅꯤꯗꯅ ꯁꯤꯒꯤꯁꯨ ꯉꯝꯅꯟꯕ ꯇꯧꯕꯒꯤ ꯈꯤꯇꯪ ꯃꯤꯁꯨ ꯅꯦꯛꯇꯕꯅꯤꯗꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯈꯛꯇꯪꯅ ꯇꯧꯕꯅꯤꯗꯅ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯑꯋꯥꯕ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯁꯦꯝꯃꯛꯈꯤꯅꯤ ꯇꯞ ꯇꯞꯅ ꯁꯤꯗ ꯃꯥꯏꯔꯦꯟꯒꯁꯤ ꯍꯦꯛꯑꯦ ꯁꯤ ꯂꯣꯏꯅꯃꯛ ꯍꯥꯔꯚꯦꯁ ꯇꯧꯔꯕꯅꯤ ꯌꯣꯟꯈꯤꯕ ꯌꯥꯔꯕꯅꯤ ꯏꯁꯤꯡꯁꯦ ꯀꯥꯟ ꯆꯤꯡꯊꯣꯛꯏ ꯁꯣꯝꯗ ꯂꯩꯕ ꯏꯁꯤꯡꯅꯦꯕ ꯑꯩꯁꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯊꯪꯅꯕ ꯁꯣꯝꯁꯦ ꯑꯌꯥꯝꯕ ꯐꯥꯔꯝ ꯂꯣꯏꯅ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯃꯒꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯃꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯐꯪꯉꯦ ꯌꯥꯔꯦ ꯀꯥꯟꯗꯗꯤ ꯁꯤꯗꯤ ꯊꯥꯡꯖꯤꯡꯗ ꯄꯣꯠ ꯍꯥꯏꯁꯦ ꯉꯟꯅ ꯄꯨꯊꯣꯛꯑꯒꯗꯤ ꯇꯥꯡꯕ ꯌꯥꯝ ꯍꯦꯜꯂꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯔꯦꯠ ꯑꯃꯗ ꯂꯩꯇꯦꯕ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯅ ꯇꯥꯡꯉꯝꯕ ꯄꯣꯠꯁꯦ ꯍꯌꯦꯡꯅ ꯍꯣꯡꯗꯕ ꯑꯗꯩꯗꯤ ꯂꯝ ꯑꯃꯒꯁꯨ ꯃꯥꯟꯅꯗꯦ ꯄꯣꯠ ꯃꯃꯜꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯉꯟꯕꯒꯤ ꯑꯣꯏꯅꯟꯕ ꯍꯥꯏꯅ ꯃꯣꯏꯗꯤ ꯍꯧꯈꯔꯦ ꯑꯗꯣ ꯊꯥꯡꯖꯤꯡꯕꯨꯗꯤ ꯊꯥꯕ ꯑꯩꯈꯣꯏꯁꯨ ꯍꯧꯈꯔꯦꯕ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠ ꯑꯃꯗ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯜꯂꯒ ꯀꯔꯝ ꯀꯥꯟꯗ ꯍꯦꯛꯀꯗꯣꯏꯕ ꯊꯥꯡꯖꯤꯡꯁꯦ ꯁꯤꯒꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯗꯒꯤ ꯍꯦꯛꯄ
ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯍꯦꯛꯀꯗꯣꯏꯔꯥ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗꯩ ꯍꯧꯔꯛꯑꯅꯤ ꯑꯣ ꯍꯟꯗꯛ ꯂꯐꯨꯁꯦ ꯖꯍꯥꯖꯤ ꯉꯥꯛꯇ꯭ꯔꯥ ꯖꯍꯥꯖꯤ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯔꯤꯡꯍꯩ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨ ꯄꯣꯠꯁꯤꯁꯨ ꯃꯃꯤꯡꯁꯤꯁꯨ ꯃꯥꯟꯅꯗꯦ ꯑꯃꯒ ꯆꯍꯤ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯡ ꯂꯦꯚꯦꯜꯁꯦ ꯁꯣꯝ ꯅꯥꯀꯟꯁꯤꯒꯁꯦ ꯌꯦꯡꯉꯨ ꯁꯤꯒꯤ ꯆꯥꯡ ꯆꯥꯎꯔꯕꯅꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯐꯪꯅꯟꯕ ꯑꯩꯈꯣꯏꯁꯨ ꯉꯝꯕꯩ ꯆꯥꯡꯗ ꯀꯟꯅ ꯆꯤꯡꯊꯣꯛꯏꯕꯀꯣ ꯁꯤꯒꯤ ꯆꯥꯡꯁꯦ ꯁꯤꯗ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯄꯨꯡꯊꯨꯝ ꯊꯨꯝꯕ ꯃꯥꯡꯗꯣꯏꯅꯤ ꯆꯨꯝꯃꯦ ꯃꯥꯏꯔꯦꯟ ꯍꯨꯝꯃ ꯊꯤꯅ ꯇꯥꯔꯤ ꯏꯁꯤꯡ ꯃꯔꯛꯇ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯗꯤ ꯅꯣꯡꯁꯤꯅ ꯈꯔ ꯅꯣꯡꯁꯦ ꯈꯪꯆꯨ ꯆꯨꯕ ꯅꯠꯇꯕꯤꯗ ꯈꯔ ꯆꯨꯕ ꯑꯣꯏꯇꯥꯔꯗꯤ ꯉꯝꯃꯦ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯀꯤ ꯈꯨꯇꯥꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯣ ꯅꯣꯡꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯂꯣꯏꯔꯦ ꯑꯥꯗꯁꯨ ꯊꯥꯡꯖꯤꯡ ꯊꯥꯕ ꯍꯧꯔꯦ ꯑꯣ ꯊꯥꯡꯖꯤꯡꯁꯦ ꯀꯟꯅ ꯇꯧꯔꯦ ꯍꯣꯏ ꯑꯗꯣ ꯌꯥꯝꯅꯁꯨ ꯆꯥꯎꯈꯠꯂꯛꯈꯤꯅꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠꯇꯒꯤ ꯁꯤ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯉꯁꯤꯃꯛꯇꯒꯤ ꯑꯗꯨꯝ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯁꯤꯀꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯆꯥꯟꯁ ꯐꯪꯉꯒꯗꯤ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯃꯃꯤꯠ ꯑꯃꯨꯛꯀ ꯎꯅꯕ ꯂꯥꯛꯆꯈꯤꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯀꯥꯟꯅꯔꯁꯤ